Kanglaipak Communist Party PWG MC Unification di maikaidagi serol ama thorli leibak miyamda khanganjaba Kanglaipak Communist Party PWG MC Unification PRO singkhai nganbana Kanglaisa miyamda serol si khanganjari matam sangna yawloki ikai khumnaba ngaktuna Kanglaipak miyamgi damak thawaina pontha oiduna tumba masia saba masia chingya tamyada khangduna lakli ngasi phawba khunai asida leibiriba miyamgi damak yaifanaba khanduna lakpa asida tahaidaba ohaidaba yenghaidaba thodok tatana iramda Manipur Kanglaipak asida thengnari lamdam asi ngalinghaidagi hauna nupi oibi singi phitamningai oiba natki isai jakoi amadi sana khonabagi lamda judo boxing football tongan bahiram kayada lemjaningai oireba Arjun Award asina changba kaya ama phangduna iramda masi masak takpada asawa thodang lori asita natana December ki tang 12 nupi lan malemgi miyamna kawbung ngamdaroidaba maitai nupi singi thauna thoidok hendokna singthanari iramda masigi senglaba laifamlen oiriba kanglagi sanathongda utkiba ima singi thauna malemgi puarida mayak sengna iduna lehoragani asigumba maitai nupi singi senglaba Mingsetpu lana lamjingnaba honariba singbu partina kaidawnungda ngakpiba ngamloi saksagi ngamana senggok ama manghanbagum sathariba thawong asi kaidawnungda ngakpiba ngamloi asigumba phajaraba maitai nupi singi langlaba mingsetpu kari taisilakpa asi lupna taraina laude lamdamasida leiriba imung kharana nupi singbu lalonpol oina sinariba sanabi asi khudaktagi lepkadabani amadi nupi singda ahenba sakti pi haidunasu sakti adubu Kanglaipak asita laibiriba sanura singna lana kaidawnungda sinaroidabani hiramasiga mari leinana nupi oibi singi ijatpu lana sinabagi damak Khaidem Merina Devi care of Khaidem Kala Singh address Khurai Konsam Laikai hariba nupi masa asi lamdamasida leiriba nupi masa singi ikai khumnababu karisoitana khanbagi damak partida within pung humputra nithoi phawbada lupta sangsarakadabani hariba leibaki yangnaba sing asi leibak miyamnasu sangsapam pibidanaba amadi laibiriba iramdamasigi CSO organization singnasu hariba laikai asidagi lamna thambinaba party gi maikaidagi serwasina khangalakli karigumba hariba miyamgi yaknaba sing asi sangjapam piramlabadi mangonda phangliba serak asiga samanana phangani haina amukasu khangalakli amadi lamdamasigi session singnasu social media da natabali chat yenghaidaba piron setpa singi mathakta akanba midyang sangani haina akanba wafam thamakli Mongko chepu amasung litan ye koibada security forces da bunker sing thukaikre MT cartridge kaya su phangba ngamle hari rims upgrade tauna balupa crore rising mari ka satret ka kulhumdoi kaithokre union minister JP Nadda bom masena pankhiba aku pamaigi khong anima kakre lengangna wheelchair pire khosemgi khong hapada amasung layengbada mateng panglagani litan gi la loidri kuki militant singna sarka phung khungi khunja ani nongmaina kapre bom pokhaibada ama sokle bunker ani thukaikre CM Khemsan ngasi president unagadawri Sakangdaba singna Imphal East District ki Khurai Ningthaubung Laikai da leiba Toizam Lokendro gi yumda bom langsinduna pokhailamle aso apandi haudre Tel Aviv da Iran na misan kapsin bada miyoi mayam sokre building sing mangtakre